ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯀꯣꯏꯁꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠ ꯂꯣꯁꯀꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛ ꯑꯃꯒꯤ ꯇꯥꯡꯀꯛ ꯀꯣꯏꯁꯟ ꯑꯃꯅꯤ ꯃꯁꯤꯗ ꯎꯔꯤꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯣꯏꯁꯟꯁꯦ ꯄꯥꯔꯒ ꯌꯦꯡꯁꯤꯀꯣ by what percent the consumption of a tea decrease so that the expenditure does not increase if the price of the tea increased by 20%. ꯑꯩꯈꯣꯏꯅ ꯆꯥꯒꯤ ꯃꯃꯜꯁꯦ 20% increase ꯇꯧꯔꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯑꯣꯏꯔꯣ ꯊꯥ ꯑꯃꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯕꯒꯤ ꯆꯥꯡ ꯂꯨꯄꯥ 100 ꯑꯦꯛꯁꯄꯦꯟꯁ ꯇꯧꯋꯦ ꯍꯥꯏꯔꯁꯦ ꯃꯗꯨꯗꯤ ꯍꯣꯡꯗꯕ 100 ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯃꯜꯗꯤ ꯍꯦꯟꯒꯠꯂꯛꯑꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯆꯤꯅꯤꯗꯨ ꯆꯥꯕꯒꯤ ꯆꯥꯡ ꯁꯣꯏꯗꯅ ꯍꯟꯊꯔꯝꯃꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯍꯟꯊꯕꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯀꯌꯥꯝ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯇꯦ ꯀꯣꯏꯁꯟꯁꯦ ꯃꯁꯤ ꯀꯣꯏꯁꯟ ꯃꯈꯜ ꯑꯅꯤ ꯁꯨꯏ ꯄ꯭ꯔꯥꯏꯁ ꯏꯟꯀ꯭ꯔꯤꯁ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯗꯦꯂꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯣꯏꯔꯣ ꯃꯟꯊꯂꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯣꯏꯔꯣ ꯃꯗꯨꯗ ꯑꯍꯣꯡꯕꯗꯤ ꯂꯩꯇꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯇꯥꯏꯞꯁꯤꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯨ ꯏꯟꯀ꯭ꯔꯤꯁ ꯇꯧꯔꯛꯄ ꯄ꯭ꯔꯥꯏꯁ ꯏꯟꯀ꯭ꯔꯤꯁ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯤꯜ ꯀꯟꯖꯨꯝꯁꯟꯗ ꯗꯤꯀ꯭ꯔꯤꯁ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯣꯏꯁꯟ ꯃꯈꯜ ꯑꯅꯤꯅ ꯍꯧꯖꯤꯛ ꯑꯗꯨꯁꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯂꯩꯔꯤꯁꯤ ꯄ꯭ꯔꯥꯏꯁ ꯏꯟꯀ꯭ꯔꯤꯁ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯔꯤꯂꯦꯁꯟ ꯑꯃ ꯈꯪꯉꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯕꯁꯦ ꯀꯟꯖꯨꯝꯁꯟꯒ ꯏꯟꯚꯔꯁꯂꯤ ꯄ꯭ꯔꯣꯄꯣꯔꯁꯅꯦꯜ ꯑꯣꯏ ꯏꯟꯚꯔꯁꯂꯤ ꯄ꯭ꯔꯣꯄꯣꯔꯁꯅꯦꯜ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯁ ꯍꯦꯟꯒꯠꯂꯛꯑꯗꯤ ꯀꯟꯖꯨꯝꯁꯟ ꯇꯧꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯀꯅꯤ ꯏꯟꯚꯔꯁꯂꯤ ꯄ꯭ꯔꯣꯄꯣꯔꯁꯅꯦꯜ ꯑꯣꯏꯕ ꯀꯟꯗꯤꯁꯟꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯄ꯭ꯔꯥꯏꯁ ꯇꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ 20% ꯏꯟꯀ꯭ꯔꯤꯁ ꯇꯧꯋꯦ ꯍꯥꯏꯕꯅꯤ 20 ꯑꯁꯤꯒꯤ ꯍꯣꯠꯄꯒꯤ ꯅꯤꯌꯣꯝ ꯑꯅꯤ ꯁꯨꯏ ꯑꯗꯣ ꯌꯥꯔꯤꯈꯩ ꯍꯧꯖꯤꯛ ꯍꯣꯠꯀꯗꯕ ꯅꯤꯌꯣꯝꯁꯤꯗ ꯍꯣꯠꯄꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ 20% increase ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯔꯥꯏꯁꯁꯦ 100ꯅꯦ ꯂꯧꯔꯁꯦꯕ ꯗꯦꯟ ꯅ꯭ꯌꯨ ꯄ꯭ꯔꯥꯏꯁꯇꯤ 20% increase ꯇꯧꯕ ꯍꯥꯏꯕꯗꯤ 120 ꯏꯟꯚꯔꯁꯂꯤ ꯄ꯭ꯔꯣꯄꯣꯔꯁꯅꯦꯜꯒꯤ ꯃꯤꯅꯤꯡꯁꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯁꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯟꯖꯨꯝꯁꯟ ꯏꯟꯚꯔꯁꯂꯤ ꯄ꯭ꯔꯣꯄꯣꯔꯁꯅꯦꯜ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯣꯏꯁꯤ ꯄ꯭ꯔꯥꯏꯁꯇ ꯂꯩꯔꯝꯕ ꯔꯦꯁꯤꯌꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯌꯣꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯁꯤ ꯗꯥꯏꯔꯦꯛ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯃꯛ ꯅꯠꯇꯦ 100 ꯄꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯧꯁꯤꯟ ꯌꯥ ꯇꯧꯁꯤꯟꯕꯅꯤ ꯔꯦꯁꯤꯌꯣꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯏꯟꯚꯔꯁꯂꯤꯗ ꯂꯥꯛꯈ꯭ꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯣꯟꯊꯣꯛꯅꯔꯅꯦꯕ ꯍꯥꯏꯕꯗꯤ ꯍꯥꯟꯅ 120 ꯀꯟꯖꯨꯝ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯁ ꯍꯦꯟꯒꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ 100 ꯀꯟꯖꯨꯝ ꯇꯧꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 20 ꯌꯨꯅꯤꯠ ꯗꯤꯀ꯭ꯔꯤꯁ ꯇꯧꯔꯛꯑꯦꯕ ꯀꯟꯖꯨꯝꯁꯟꯒꯤ ꯆꯥꯡꯁꯦ ꯀꯌꯥꯒꯤ ꯍꯥꯟꯅ ꯀꯌꯥ ꯂꯩꯔꯝꯕ 120 ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯥꯔꯁꯦꯟ ꯀꯌꯥꯝ ꯗꯤꯀ꯭रीज ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ 100 ꯏꯟꯇꯨ ꯇꯧꯕꯤꯔꯅꯤ ꯑꯗꯨ ꯀꯌꯥ ꯐꯪꯉꯦ 50/3 ꯍꯥꯏꯕꯗꯤ 16/2/3% ꯗꯤꯀ꯭रीꯁ ꯇꯧꯔꯛꯑꯅꯦꯕ ꯗꯤꯀ꯭रीꯁꯁꯤ ꯀꯗꯥꯏꯗ ꯈꯪꯉꯤ ꯍꯥꯟꯅ 120 ꯌꯨꯁ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛ 100 ꯌꯨꯁ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯟꯅ 120ꯗꯒꯤ 100 ꯌꯨꯁ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯗꯤꯀ꯭रीꯁ ꯇꯧꯔꯛꯑꯅꯤ ꯃꯁꯥꯅ ꯃꯔꯝ ꯑꯗꯨꯅ 16/2/3% ꯀꯟꯖꯨꯝꯁꯟꯗ ꯗꯤꯀ꯭रीꯁ ꯇꯧꯔꯛꯑꯅꯤ ꯍꯥꯏꯅ ꯑꯟꯁꯔ ꯇꯥꯔꯅꯦꯕ ꯁꯨꯃꯥꯏꯅ नेक्स्ट क्वेश्चन सेम क्वेश्चन प्राइस डिक्रीज इंक्रीज तौरे 20% लोनना मतंगसिदना एक्सपेंडिचर सु इंक्रीज तौरे 10% स्टिल मा कंजम्पशन दा मा डिक्रीज खरा दम लैरिया अदो कया मोइगदगे अदो डिक्रीज ओरकदोइरा कंजम्पशन दा नतके इंक्रीज ओरकदोइरा हाइबदुदि कोइना ई क्वेश्चन सा न खंगानी येंसि कमान तौगे अदो कोई प्राइस ओरिजिनल है न्यू है सुमाइन थारगे ओरिजिनल 100 लेरंबनी न्यू द 120 लानी देन कंजम्पशन इनवर्सली प्रोपोर्शनल ओइबनेना सिना 120 सिना 100 लानी सी फावबदा मथकी क्वेश्चन जिगा सब मनरी खेनादि जि कदाइ दनु हाय मतंदा मथकी क्वेश्चन दना एक्सपेंडिचर डज नॉट इंक्रीज हाइबनी एक्सपेंडिचर दी इंक्रीज तौते अदुबु सी क्वेश्चन सिदना expenditure increased by 10% increase to have expenditures adagadi masigi 10% expenditure increase to or decrease to basi kadai da tawani ha matamda new consumption da tawani kaigumba expenditure increase na decrease to dagadi masama new consumption ta doini ado ko expenditure 10% increase to robena masida koina 10% increase to birane ba adagadi kala ani handa ki 10% dit yani 110 लाने सी न्यू कंजम्पशन ओरनेब सी केस इतना अदो इतारगदी 120 दगी
110 consume tꯧरे हाना तो consume तौरम्बई चांग से हंधरे अदु इतारगदी कयानो हंधरिसे 10 यूनिट हंधरे हाना की क्या 120 अदुदी परसेंट क्या नो कोई हंधरिसे 120 तौबिरानी परसेंट क्या हंधरे मतलब 25 by 3 अबदी at 2 by 3% decrease तौराने क्वेश्चन अनि निची देखेना रिची प्राइस इंक्रीज तौबनी प्राइस इंक्रीज तौबदी मसाना कंजम्पशन डिक्रीज तौरानी कंज्यूम तौबगी चांगे अदो कंजम्पशन डिक्रीज तौबसी मखना नि थोंग तौबदनी प्राइस इंक्रीज तौर तागदी प्राइस इंक्रीज तौरसिगी सानाना एक्सपेंडिचर जो इंक्रीज तौरगदी कंजम्पशन जो हानि की फिल्म लेगदनी अदो प्राइस ना 20% इंक्रीज तौरे कंजम्पशन दना सुमनगी 10% इंक्रीज तौरे अदुगा सी क्वेश्चन सदना एक्सपेंडिचर चेंज लाइट्रे ओइदागदी एक्सपेंडिचर चेंज लाइटब मतम सदना कंजम्पशन से डायरेक्टली स्माइन होनने क्या ले सुरकी यागा अदुगा एक्सपेंडिचर इंक्रीज तौर को मतंग सिदना कोई नि हाना लेरमबिबा कोई अनोबा ताराइबा 100 अनोबा कंजम्पशन से मसिदगी 10% इंक्रीज तौर बिरनेबा कंजम्पशन इंक्रीज तौबनेना हौजिंग मतंग दे उरिबा क्वेश्चन सिना सिनी the price of sugar falls down by 20% and a housewife is able to buy 5 kg more for rupees 100. Find original price of sugar in rupees per kg. Cinema hai chini ki maman je 20% handare adu housewife amana maman handare na hana ma lupa samada something kg khara ma lairamgani पैसा हंधरपसिन मरम ओइरगा मा लुपा चामसी केजी 5 हेना लैब ngame चीनी से अदोय तारगदी चीनी सिगी हाना की प्राइस क्या होइगदगी पर केजी दा सी क्वेश्चन जी हौजी की न्यू प्राइस हाना की प्राइस अनि मकोइन हंगबदम याय अदु सिगी क्वेश्चन सी जो हटपगी मखन अनि सुना लै मखन अनि मक्ता अमा हाइगे अमा सी कमाय तर हट के या मिना से हौजी लेरिसि सिनी प्राइस का quantity na निजी लाक्तोइन रिसिदना प्राइस इंक्रीज डिक्रीज तौरक तागदी क्वांटिटी जे इंक्रीज तौरएबा हाइदि लैबगी चांग से प्राइस तो हंदरमेना अदु एगो प्राइस ने हेंगलमगदी क्वांटिटी जे मु डिक्रीज तौरतोइनेबा अदु तागदी मो खिज अमन हेंगलगा अमन हंदै अमन हंदरगा अमन हेंगली तौबने मो इन्वर्सली प्रोपोर्शनल हाइ सेम केस की कंजम्पशन तौबदु की चमन ले मोइनि से इन्वर्सली प्रोपोर्शनल की लेरिस हजि लाक्तोबा पॉइंट ना पहिला चीनी की प्राइस है ओरिजिनल है बमा न्यू है बम लाने सिदा कोइना 20% है बदी कोई फ्रैक्शन दा कोई पॉपुलस की हरपुदा हाइग्रामनी फ्रैक्शन दा 1/5 का मने है बदी हाना 5 लेरमबनी हौजी 1 लेस ओइग्रे डाउन तोरपनी न्यू चिना 4 ओइरने है बदी हाना ओरिजिनल 5 ओइरमबनी हौजी न्यू प्राइस 4 ओइरने रेशियो द इन टर्म्स ऑफ रेशियो दीबनी मसी कईगुम हाइत्रगसु हाना 100 लेरमबनी हौजी अनोबद 20% लेस ओरपनेना 80 लाने मखोय अनि की रेशियो पुथोकपदो क्या तागनी 5:4 दम तागनी अदो सुमाइना पुथोकेब्रा दि मतुंगदा क्वांटिटी प्राइस का क्वांटिटी का से इन्वर्सली प्रोपोर्शनल ओइ हाबदा खानी अदो इतारगदी इन्वर्सली हाबदी रेशियो से इन्वर्स तौबिदोनी 4:2 क्या लानी हाबलाने अदो मतुंगदा हौजी सिन हानागी ओल्ड क्वांटिटी नेबा सिन न्यू क्वांटिटी अदो इतारगदी हाना 4 लेरमबनी हौजी 5 लेरे हाबनी हाबदी 1 इंक्रीज तौरेबा लैबगी चांगसे अदुबु क्वेश्चन दना क्या हायरमनी 5 kg more हेना लैरमे हाबने अदरे हाइरिबसिदा 1 इंक्रीज तौरपजी कनागा मानहलनी 5 kg गा मानहलनेबा यारिको से अदो इतारगदी एकोइ हाना क्वांटिटी क्या लैरमदी एकोइ हाना ओरिजिनल प्राइस हंगमने मान ओरिजिनल प्राइस हंगगदी हाना ओरिजिनल नमा क्वांटिटी क्या लैरमगदगी हाइबसी खंगबा मचंगी अदि 1 की यूनिट से 5 का मानरे अदि हाना की क्वांटिटी दी 4 नेबा दागदी 4 की क्वांटिटी से 4 यूनिट से 1 यूनिट का 5 kg का मानरे 4 यूनिट का दी 20 kg का मानरे नि हाइदि 4 into 5
ꯁꯤꯒꯤ 4ꯁꯦ ꯑꯣꯜ ꯀ꯭ꯋꯥꯟꯇꯤꯇꯤꯅꯦꯕ ꯍꯥꯟꯅ ꯂꯩꯕ ꯂꯨꯄꯥ ꯆꯥꯝꯃꯒꯤ ꯂꯩꯕꯗꯨꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥ 20 kgꯁꯦ ꯂꯨꯄꯥ ꯆꯥꯝꯃꯗ ꯂꯩꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 1 kgꯗꯗꯤ ꯃꯥ ꯂꯨꯄꯥ ꯀꯌꯥꯗ ꯂꯩꯔꯝꯕꯅꯤ 100/20  ₹5 ꯍꯥꯟꯅꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯔꯥꯏꯁꯁꯦ ₹5 ꯑꯣꯏꯔꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯏꯁꯤꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯔꯥꯏꯁꯅꯤ ꯍꯥꯟꯅꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯔꯥꯏꯁ ꯄꯨꯊꯣꯛꯀꯦ ꯇꯥꯔꯗꯤ ꯍꯥꯟꯅ ꯀꯦꯖꯤ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨꯃ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯍꯥꯟꯅꯒꯤ ꯀꯦꯖꯤ ꯀꯌꯥ ꯂꯩꯒꯦ ꯑꯥꯎꯠ ꯑꯣꯐ ꯂꯨꯄꯥ ꯆꯥꯝꯃꯁꯤꯅ ꯀꯦꯖꯤ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗꯩ ꯈꯪꯉꯤ ꯍꯥꯟꯅ 4 kg ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛ 5 kg ꯂꯩꯔꯦ ꯍꯥꯏꯕꯗꯤ 1 increase ꯇꯧꯔꯛꯑꯦ increase ꯇꯧꯔꯤꯕ 1ꯁꯦ 5 kgꯁꯤꯒ ꯃꯥꯟꯅꯍꯜꯂꯦ ꯃꯣꯔ ꯂꯩ ꯍꯥꯏꯕꯅꯤꯅ ꯑꯗꯨꯇꯥꯔꯗꯤ ꯍꯥꯟꯅꯒꯤ 4 ꯌꯨꯅꯤꯠꯁꯦ 20 kg ꯇꯥꯔꯦ ꯍꯥꯟꯅ 20 kg ꯂꯩꯌꯦꯕ ꯆꯥꯝꯃꯅ ꯑꯗꯨꯗꯤ ꯍꯥꯟꯅ 1 kgꯁꯦ ꯂꯨꯄꯥ 5ꯗ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨ ꯍꯥꯟꯅꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯔꯥꯏꯁꯅꯦꯕ ꯁꯤꯒꯤ 5ꯁꯦ